Akaswan Imphal Wahengbam Washington na pau pajeri ahanbada maruiba pau Pradhan Mantri na hairi malem gi akoibagi phibam kannaba mipung khudingmangna upal amamam thajin betangai fade Raija sida mahoksa gi tangdu leitaba phibam hanjil hanaba security force and tongan bakanglu ki mioi singa lepta na wari chanari Nagaland gi urban local bodies singi mikhalda sarkar pariba Nationalist Democratic Progressive Party na sauna mai pakle amasung Bharatna sahi taramathui chumna ngayek labatungda ICC Men's T20 Cricket World Cup Amukhomba laure Pradhan Mantri Narendra Modi na hairi Malem gi akoibagi phibam kannaba mipung khudingmangna upal amamam thajin betangai fade Akaswani gi thongda hojing ayaki mamangda sandokhiba mahaki man ki bat thoramda Shri Modi na hai aikhoina apokpi imagi singbangamdraba laman tole maramaduna mahaki laman singbangamdrabasu mahaki maphamda nungsiba madi tawmimal khangba utpoina upal amamam thagadabani wakalol lasida yumpham moiduna imagi mingda upal ama haiba khongjangsi hudokhibani Shri Modi na hai khongjang asina imagi maphamda nungsiba utpagi khudongchaba amasu phangle miyamna makoina u thabagi photo singadu Plant for Mother natraga ek pair ma ke naam haiba social media da thagatnarakli mahakna hai haukiba chahi tara asida miyam punna honaminaduna umangi saruk hengat hanbangamle imagi mingda u thabagi khongjang asi hena mapung phanna ba honanabasu Pradhan Mantri na hairi मैं सोच रहा था हम माँ को कुछ दे तो सकते नहीं लेकिन और कुछ कर सकते हैं क्या इसी सोच में से इस वर्ष विश्व पर्यावरण दिवस पर एक विशेष अभियान शुरू किया गया है इस अभियान का नाम है एक पेड़ माँ के नाम मैंने भी एक पेड़ अपनी माँ के नाम लगाया है मैंने सभी देशवासियों से दुनिया के सभी देशों के लोगों से ये अपील की है कि अपनी माँ के साथ मिलकर या उनके नाम पर एक पेड़ जरूर लगाएं और मुझे ये देखकर बहुत खुशी है कि माँ की स्मृति में या उनके सम्मान में पेड़ लगाने का अभियान तेजी से आगे बढ़ रहा है Saliba thasida pangthokhiba tarasuba yoga numit palan gi matangda Shri Modi na hai yoga divas pangthokpa khudingi anau record kaya thambangamli mahakna hai yoga haibasi nongmatangi oiba thawang ohengumsi hakchang sajel oina numit khudingi sanabiu machina khoi gi punsida ahongba kaya porak pathengnagani lamdam asigi pothok local production malem gi mafam kaya da yobang amhalakpada chawtok chaba phongdokladuna Pradhan Mantri na Andhra Pradesh ta phangliba Araku coffee gi thoidok hendokpa mahau adubachu singthakhi local production bu global gi thakta phukhatpada Jammu Kashmir gi miyamna lauriba thodang go singtharaduna Pradhan Mantri na Pulwama da lokhiba snow peas London phawi yohonba ngamle haikhi lakadolba harau kumai kaya asiga mari leinanasu Pradhan Mantri na miyamda yaiphapaujel piri afaba kanagadaba thawonga mari leinaba thabak thoram sing miyamna atopa singdasu khanghanaba Shri Modi na hairi Laibak asigi sangbidhan amadi loktantra gi thausil kaya bu thamoi sengna thajaba thambagi damaksu Shri Modi na miyambu thamoi sengna thagatpa phungdokli Assam Rifles na Raija sida mahoksa gi tangdu leitaba phibam hanjil hannabagi pandamda tongan ba khulgi lusingba sing amadi lupsingi lusingba kaya ga unaduna wari watai sanabagi thabak leptana chathari Assam Rifles na Sugnu Police Station gi additional SP amasung OC Chandel gi ADC Kuki Inpi Chandel Kuki Ship Association Jila Students Association Federation na chingbagi lusingba singa unaduna Santi poraknabagi matangda wari watai sanakre Assam Rifles na Thobal Chandrakhong Nambol Yumnam Khunau Khaidem Phaimol Kangpak Makan S Mangkot Songpen na chingba khul singi lusingba amadi khunja singasu unaduna wari watai sanakhi Amaromda Assam Rifles na Bishnupur jila gi kwakta khulda leiba khunja cha Manipur romda haukhiba irai numita na laeng gi khudongchaba pikre loinana mama mapa leitraba angang marphu romsu mateng pangkhi Kairak United Development Association Kairak Gram Panchayat amadi Kairak Apunba Maira Paibina punna sinduna ngasi Kairak Awang Salam amadi Kairak Wavgai Sairau singda u thakre
ngasi u thabagi thoram aduda tha sigi manga dagi satharakpa thoramgi manung channa pangthokkhibani u thabagi thoram aduda Range Forest Office Kaksingi staff sing Kairak Wabgai Jila Parishad ki member S Tanabir Kairak Gram Panchayat ki Pradhan E Shanti Leiman singba miyoi kaya saruk yakhi tabiriba pawasi Akaswani Imphal dagini Nagaland ki urban local bodies singi mikhalda Sarkar pariba Nationalist Democratic Progressive Party NDPP na sauna mai pakle handak ta pangthokhiba Kohima Makoksung amasung Dimapur Municipal Council singi mikhalda dolasin na sauna mai pakhi mikhala sida NDPP na sit cham yankai humdoi BJP na kunmanga NPF na tara humdoi NCP na tara nithoi INC na taret JDU amasung NPP na sit manga aduga LJP na sit ani phangki Independent na sit yankai taruk phangki Mukhyamantri Nephew Riona urban local body ki mikhala mai paklaba mirep singda nungai ba phongdokre Kendra ki Commerce amasung Industry Mantri Piyush Goyal na hidak mana thaba longmi sing amasung masigi udyog singi swartha sokhanba tawroi amadi wathok khudingmak kokanaba honagani haibagi thajaba pikre Hyderabad hidak mana thaba longmi sing amasung udyog ki mihut singa wari sanabada mantri na hai Pradhan Mantri Narendra Modi na makhoibu minung sigi mityang galoina ni yengli makhoi gi swartha ngak na ba kendra sarkar gi maikai dagi paikhat payaba thabak paikhat kani hainasu mantri na thajaba pikhi Kendra ki Civil Aviation Mantraloy na hairi Delhi ki Indira Gandhi International Airport ki Terminal 1 dagi paigedaba aeroplane sing Terminal 2 amasung 3 dagi oina pairagani Social media da thagatpa warol da Mantraloy na hai ngarang dagi Terminal 2 amasung 3 da aeroplane sing paithok paisin tawba hokre Amarnath Yatra gi ngarang ahoba numita lai khoramba lakpa jatri ki masing lising tarahumdoi yauki akan bangaksel thorang marakta makhathana lai khuramba gi thabak chathari marakasida jatrik singi ahum suba kangbusu Amarnath laifam yauna bagi damak Jammu Tampaki base camp Bhagavati Nagar Yatri Niwas thadokre masigaloinana Amarnath lai khorona bagi damak Jammu gi base camp tegi khongsan khiba jatrik masing lising tara manga chani yankai mathoi sukre Bharat da low carbon energy chakhol hanabagi damak World Bank na ani suba tangka ki oina $1 billion ama makhai piba yakre green hydrogen electrolyzer gi kaithel hen chakhol hanaba amasung renewable energy puthokpagi chang hengat hanabagi damak senpham achi thadagadabani Bharat na green national hydrogen mission amasung energy transfusion target sing paikhalak pasigi yanglaga senpham achi pigadabani Kendra na lisingani kuntra phawada renewable energy gigawatt changma puthokpa amadi lisingani humudra phawada net zero yauhanbagi pandam thamli Med Department na hairi lakliba numit mangani asida awang nongpok Bharata ka hena kanba nong suraba yai lakliba numit nini humni asida kha nongchup ki kumgi nongchup thangba Rajasthan Haryana Chandigarh Punjab amadi Uttar Pradesh ki nongchup thangba saruk sing Himachal Pradesh amasung Jammu Kashmir yausilaklagani IMD na hai yumcha kaisa numit phawbada Konkan Goa amasung mayai thangba Maharashtra su akanba nong suraba yai Manipur ki junior football team da yaw nama ming pisilamba sanaroi singna mathang thagi ahumgi ayuk pung tareta lamlong thongkhong da leba artificial turf ground report torna ba All Manipur Football Association na hairi Bharat na chahi taramathoi chupna ngairak labatungda ICC Men's T20 Cricket World Cup amukhana laure ngarang numitang Kensington Oval da sanakiba final da Bharat na kha Africa bu run tareta maithiba piki Aroibada maroiba pau amukhana Pradhan Mantri na hairi malem gi akoibagi phibam kannaba mipum khudingmang naupala mamam thajinba tangai fade Raija sida mahausa gi tangdu leitaba phibam hanjilhanaba security force na tongan ba kanglup ki miyoi singa leptana wari chanari Nagaland gi urban local bodies singi mikhalda sarkar pairiba Nationalist Democratic Progressive Party na sauna mai pakle amasung Bharat na sahi tarama thoi chupna ngairak labatungda ICC Men's T20 Cricket World Cup amuk hana laure Paulo Jare